Health Minister Dr. Sapam Ranjan na miyamgi oiba khongchet amalam thaduna World AIDS Day gi thoram pangthokre. Amadi Bishnupur District ki Kumbi Police Station ki manung chanba tera khong thawba lekai da nupi ama mapuroiba na nungthang na thomduna hatkre. IS News meaning tabiri pa khwai pumna makpu JUSHY ASEM na taram na okchari. COVID-19 dagi ngakthoknaba khuttoy na hambiyu, hand sanitizer sizinabiyu, mask upiyu, fit taruk ki distance thabiyu. Yariba makai vaccine dosu na kapthokpiyu. Section bana pumna maki yaipabani hauzik pau sandok na pizari. Laingak asina lamdam asida HIV/AIDS kasago na duna lairiba miyoy singbu afaba punsi marel ama piba ngamnaba ngasi fawbo hot na duna lakli haina Chief Minister Nongthomam Birena phongdorakli. Wafam asi Imphal gi ahanba battalion Manipur Rifles ground da ngasi state ki thakta pangthokhiba World AIDS Day gi thoramda CM na phongdokhibani. CM na makha taraduna lamdam asida HIV/AIDS na nahandanaba amadi leina asina maram oirega mi sibagi chang sada sino ohenaba khonari. Masigi mathakta leina asina sagon na duna leiriba miyoy singbu hanthana yengbiba amadi nongnabibagi thabak sing asisu thoktana ba khona duna lakli haiki. Thorom adudak Governor La Ganeshan amadi Health Minister Dr. Sapam Ranjan su saryaki. Thorom aduda stall kaya hangkibaga lunina tongan ba jagoi isagi thorom su utki. AIDS karam na narai narakpa asina kari oheli amadi leina asidagi karam na ngakthokani haibagi matangda miyamda bab tahanabagi wakhalonda chahi khudingi December amabu malem pumbada World AIDS Day pangthuktuna lakli. Chahi asigi World AIDS Day gi theme asi equalize ni. United Nations ki matung ina equalize hariba slogan asina mi amaga gi marakta khenaba thamdana AIDS pu muthatnaba khotnabani hairi. World AIDS Day Englishing aniga kuni thoiga mari lenena Manipur gi Health Minister Dr. Sapam Ranjan na miyam gi oiba khongchet amalam thaduna chatke. Rally adu PD amadi Manipur State AIDS Control Society Max na sinduna pangthokhibani. Rally adu da transgender kaya su saryaki. Ngarang numidang pung taruk rom tabada Bishnupur District ki Kumbi Police Station gi manung chanba tera khong thawba laikai da nupi ama mapuroiba na nungthang na thomduna hatkre laiki drabi nupi adugi maming thiam ongbi binda chahi nifu mangani hairi nupa adugi maming na thiam deben kawi Kumbi tera khong thawba laikai dagini makhoi ani gi macha nupa ahum macha nupi ama leiduna mayung makai panbasu yaure hairi Imung manung dagi fangba paugi matung ina TH deben nung thugai bagi thabak tawi matam ayambada yu thaksilaga matay manaw khanai ngarangi thodok adusu deben yu thaksilaga thonglon silaba matung mahakna nung thugai bada sizinaba nungthang aduna bindagi hakchangi mafam kayada thomduna hatkibani haidi thodok adu macha nupa atonba chahi tara taruk rom suraba aduna khanglakibani thodok adugi matangda Kumbi Police Station na case ama lakholaba matung TH deben police na fagatkhre mahakna binda hatpada sizinaba nungthang adusu police na cover tawkhre asiba hakchang adu ngasi nungthil Rimski Mirel Sangda purakre hayeng postmortem tawgani hairi Ngarang Sangai Festival gi aroiba numita Moirang Khunau da pangthokiba Sangai Festival yengluraga Imphal tamna haigalakpa alto car ama accident thokpada nupi ama lekidre laibak thiba lambi gi thodok aduda lekidrabi nupi adu Sagolban Maino leiraktagi Sinam Thoibi chahi homfu mapuroiba deben kawi ngasi nongyai matung pung amarom tabada Sangai Festival yengluraga haigalakpada tidim lambi gi kha pochama mapada gari adu control ngamdabadegi lambi gi nakanda hoba u pambi amada thomjin kibani Thodok asida chahi ama amadi chahi mapan gi angang ani yauna miyoy taruk na sokpadagi laikanari haili. Laibak thiba thodok amada rangi mystery ama yumthaktagi tabada laikannaba ngamdana laikidre thodok asi ngarang nungthil pung ani makhairom taba matamda Imphal gi papuparada thokibani. Laikidraba miyoy adu Rotim Sarkar chahi kuntra taruk apokpa Mohinder Sakar kawi Imphal West Bengal dagini aduga hauzingna uripokta leiba asanba ka amada leibani ngarang bapuparada leiba yum amagi anisuba floor gi thongnau rang taibada tarakpadagi Rims Hospital da pukhatki adubu laikanaba ngamdana lekhidamani asiba hakchang adu aroiba mathong mangampang thoknaba postmortem loiraba matung imung manungda sinakre hairi Manipur da IRB lingkhatkiba matamda miyamna piramba ikai khumnaba adu ngasisu hanba leite amadi
First IRB amadi Second IRB gi personnel singna lenga ki thabak thoramda ningthina mayong yari haina Second IRB gi Deputy Commandant P. Kiran Kumar na phongdorakli. Wafam asi ngasi Second IRB gi kunmanga suba raising day ga mari linena Bisnupur District ki Naran Senada laiba camp ta pangtokhiba thoramda phongdokhibani. Thoram asi gi saruk ama oina Bisnupur District ki akoibada laiba children home amadi old age home singda chatuna acha athak amadi polam kayasu COT lalboy na luchingduna yentokhi. Second IRBC lingkhalakpadagi na ngasi phawda phajaba koi performance asa IRB second IRB gi ni la ai haragadi koi public na agadi sentho ga phawd ko yengnaba matam ama ko IRB na lingkhalakpa matam da laiki adugi performance bu jiksu handa badin dati koi bu phawda dum domengi tabak thoram thana koi mapan da su dum chaserore agadi koi jawan singsi ngasi phawda koi thodopa komengi duty perform to matamda koi to nungai taba kan yaude hojiko Thoram asiga mari lenena Second IRB gi Commandant T Lalboy Hagip na miyoi bagi nomagi punsida awaba kaya thengnei adubu awaba aduna thabakta chaitheng pihalloidabani haina phongdorakhi. Thoram asiga mari lenena Second IRB gi personal nipanda mathau ningthina pangthokpagi damak manapiduna ikai khumnabasu utkhi. Bida pot haibasingse adum thazaraga adum in phomthoi aduga mathaknasu aigi makhani haiga work related nataba natragana awaba pi phomthukte na khanle isa gi personal life dasu awaba loina thinga pot ni adugi official thabak sidadi yari ngei di adum khara yengnaraga thabak tawmina phai khanle. World Health Organization WHO gi Public Health Campaign Nipan gi manung chana chahi kudingi December ki tang amada malem gi tongan ba mafam singda tongan ba thimda World AIDS Day gi thoram pangthoktuna lakpagum handak sahi gi oinasu WHO na piba Equalize haiba thim asida Coalition Against Drugs and Alcohol kadanasu konung mamang purairomba khongnang makhongda leiba kada head office ki conference hall da achamba thoram amaga loinena pangthokre. Pangtokhiba thoram aduda MC Rita President Laimakol Hizam Priyo Kumar President Kada amasung Nongthombam Rupachandra President United People's Front Manipur na maru oiba mithung sing oina saruyakhi. MC Rita President Laimakol na haikibada mama mapa oiba singna macha ningol sing thazaba matamda HIV test tawdana inakara khole icha leibada nungairani haiba mapal thongi mityeng aduna mang tharga macha thazarubadagi HIV AIDS handorakpagi maram amasu ohele. Asigumba khangdabadagi launa leinaduna macha yaroklaba matung mapuroiba aduna lekhidraba matungdadi manempok makupokna HIV positive oire haiduna samina ningdaba songna samna ningdaba inthokpiduna victim ohele. Asigumba asi thoktanaba hana Manipur AIDS Control Society na chatharamba awareness makha chathaba mathau tari. Kumja Englishing aniga supna mangadagi max ki awareness lab kibadagi haujiki mirol singda HIV AIDS ki maramda khangnaraktre haiba wafam phongdoke. Environmental factor economy nasu HIV AIDS sandokna ba maram ama ohelakli. Chahi nawribi school amadi college tamlibi mahiroi sing maru oina hostel amadi rental leribi singi marakta yumdagi sel thar u haiba ikaibadagi commercial sex worker oina sel talakpadagi HIV AIDS sandorakpa oithokdaba nati hainasu phongdoke. Miyamna tabla nongthon hairaga khangnaba guru nongthombam nongthon singna kaisamthong top leirakta leiba masagi yumda ngarang leikhidabada All Manipur Music Association amana awaba phongdorakli. Mahakna leikhidabada association asigi president RK Somorjitna mayai tangbal lauduna palace compound leiba association asigi loisangda awaba phongdokpagi mifam ama pangthoktuna leikhidrabagi mafamda ikai khumnaba utpaga loinena mahakna lauramba thodang sing ningsingki. Laikhidraba Guru Nongthon Association asi linkhatpada achauba thodang lauduna association asigi president gi thopuduna lamdam asida isai nongmai gi lamda chawkhanaba achauba thodang lauramba misak amani haina association asigi secretary na ngasi thokpa cherol amana hairi. Ngasi malem gi mafam kayada pangthoknariba World AIDS Day Englishing aniga kuni thoiga mari lenna Manipur gi district singi manungda ihan hanba oina Chandel district ta yumda changduda HIV test tawba ngasidagi district asigi DC mayanglambam Raskumar na hawdokre. District AIDS Prevention and Control Unit Chandel na sinduna Chandel Christian da leiba Community Hall da pangthokpa thoram aduda athoiba mithung oina sarug yaraduna
Mayanglambam Rajkumar DC Chandel na Athoiba Mitung amasung Dr. Sarthani Chief Medical Officer Chandel na thoram mapu oina sarugyaki. Thoramga mari lenana Mayanglambam Rajkumar DC Chandel na phungdokibada Chief Minister N Birena mipum khudingmak lainatina chendana lehenna ba pandamda CM Heights FA High Scheme ama paikhatuna non-communicable diseases tara khangdoknaba yumyumda changduna test tawbagi thabak chathari. Masigi makha satharakpa oina yumyumda changduna HIV AIDS ki test tokthokduna paikhalakpa thabak thoramgi manung chana Manipur gi ahanba oina Chandel district ta HIV and syphilis animak testing kit asi kusinaduna test tawbagi thabak ngasidagi hawdokpani Nakona state asigi khwaidagi faba ART center khangatpada Chandel ART bu khangduna sakhang se kusinarakpa asi nungaiba fawi haina su phongdokhe. Manipuri cinema gi saknaraba film screenplay writer amadi lyricist oramba Laimayum Dana Chandra Sarmana masagi anaba amana maram oiraga ngarang ikhang khanghongtana lekhidabada film forum Manipur na awaba phongdorakli amadi lehoriba imung manungi awabadasu forum asina sarugyari haina film forum Manipur gi secretary Santi Ras na ngasi thokpa cherol amana phongdorakli. Cine Writers and Playwright Forum CWPF Manipur gi founder member oirambada natana forum asigi thabak thoram singda achauba thodang kaya lauramba Manipuri film gi story dialogue amadi script writer gi achauba thodang kaya lauramba saknaraba screenplay writer Laimayum Dana Chandra Sarmana ikhang khangongdana lekhidabada Cine Writers and Playwright Forum Manipur gi Uripok Bajaspati Lekaida leiba office da forum asigi president Manaubi MM na thoram mapu oiduna minute ani tumina leiduna awaba phongdokpagi thoram ama pangthokre. Laimayum Dana Chandra Sarma Manipuri celluloid amadi digital film ani gi langdai gi akanba thodang lauramkhiba aibani. Mahagna lekhidaba asi Manipuri film gi achauba mangjaba amani Madhavi film gi screenplay irami kanaga hinghoni aroiba nate amambasu anganbani ingengi atia Anjali telaba punsigi isai perloigi maidi aidi lankide maitei chanu kaurage nang aiga thengnaramdraba asina chingba maming leiraba Manipuri film kayagi script irami mahagna lekhidabada lehoriba imung manungi awabadasu sarugyari haina CWPM gi secretary Binoranjan Oinamna hairi. Lamding Educated Welfare Association Lewa Lamding Thoubal District na awa ana taraba singda minung sigi tengbang pibagi saruk am oina Lamding nasikhongda leiba aramba milan amadi bedana leimagi machanubi Monica Devi gi mapok numit na lakpada Thoubal Khetri Leikaidagi hauzik aruba leina amana naduna leiriba Waikhom Manimatum Maitei Apokpa W Sanatomba Singh gi layingbada mateng oinaba Lewa Lamding amadi Monica Devi gi imung na lupa 10,000 mateng pangkhre. Malem gi mafam kayada pangthoknabagum Jiribam district tasu World AIDS Day gi thoram pangthokre Child Welfare Ashram TI Jiribam na sinduna district ki manung hanjinba mafam sing yauna tongan ba mafam kayada HIV AIDS kamari lenaba poster campaign amadi wall painting chathaki loinana Jiribam gi Babu Parada leiba Jiribam Higher Secondary School dagi Irabot statue phawba rally amasu chatki rally aduda say no to drugs better to protect rather than regret HIV is not a crime. Prevent AIDS, use condom, and the dread stop the separate thaba placard kayasu sizinaki. Naduna Laikhidraba, Singi Mafamda, Kaikumnaba Utpa, Amadi Awaba Pungdokpa, or Nangasi, Malemgi, Mafam Kudimakta, Sembagi Tang, one Asi, Wallace de Pangtonari, Ribangisu, I quite Salva Piana, Asi, Pangtoli Besini, Lorena, Hariba, Toromasiga Mari Lenena, Tonganba, Kugi, Lamdam Sida, Labiriba community, Punamagna, Testing, Asi Topi, Haraga status, I quite Puna, Kandu Minasi, Hawa, Wafamsi, I could Singalangi, Singi Makedi Tamdari. Manipur gi puwari da ahanba oina tangkhul amadi maitei ani gi marakta leiba nungsi sanabagi mari amadi furup ani asigi marakta leiramba chatna lonchet kayabu hena fazaba masak ama ohenabagi pandamda thaudo wathok kayada achauba thaudang kaya lauriba Hericon Ipsa Lipul Laushal KKL Yunaksu UPF amadi TNWL da puna khusinamduna
December ki tang ani amadi ahumda Ukhrul headquarter da leiba mission ground da pangtokani haina toramba tangkhul maitai ngasan kumhai asi khudong chadaba kharadagi nauna matam ama leptriba fawba oini yek thokle haina organizing committee na thadorakpa cherol amana pauzalakle Manipur da haukiba pung kunmari da mioi amata COVID positive oiba thengnakhide active case masing tarukta hanthakre COVID command control room dagi thadorakpa report ki matung ina laicet asdagi mioi amata naba fagatpa thengnakhide fagalapagi changsada mari futar nipan dasmik mari tarukta lengdana laigi Manipur da ngasi fawbada punna mioi lak tara taruk lising homfuni thoi chama panifu manga COVID test tokibagi manungda COVID positive oikiba mioi punna lakama lising gutramapan chama pantara nipan da leire Laicet asina maram oiraga mioi leitaba yaukide. Amadi lamdam asida laicet asina maram oiraga leikidaba apunba migi masing lising ani chamagadi fumapanda leidi. Haukiba pung kunmarida India da nauna mioi chani marfumapan COVID positive oikibaga loinana mioi amata leikidaba yaukidre. Fagalapagi changsada marifutar nipan dasmik nipan sino oiri. Apunba confirm case na koti mari lagni futaruk lising humdrani thoi chatu kuntra nipan yaukre. Active case na listing mari chatret homfutareta hantarakle. Laina asina maram oirega leikidaba migi masing lak manga lising kuntra chatru kunithoini laina asidagi naba faduda discharge tawkiba migi masingna koti mari lagni phuma thoi lising kuntra taret chani ni phuma pane. Laina asidagi ngakthoknaba vaccine kapthokiba apunba migi masingna koti chani taramapan lak mari futarani thoi henkre. Malemgi oina COVID laicena khwaidigi hena sokalaba lebak singi manungda USA na ahanba India na anisubada amadi France na ahumsubada leigi Awang Nongpok state ki oina Assam na ahanba Mizoram na anisuba amadi Manipur na ahumsubada leigi Tamelong Battalion na 22 sector IZAR iski meeting makhada computers amadi printer set ani Tamelong district ki Khongsang village da leiba primary mahiroi sangdak ngasi kusinakre Angang singi mahimasing tambada mating oinaba Tamelong Battalion na Khongsang outpost da computer amadi printer sing adu kusinakibani. Tamelong gi manung hanjinba mafamda leiriba mahiroi singda computer amadi printer sing asigi kanaba fanghanaba gi pandamda battalion na kusinakibani hairi. Communist Party of China CPC amasung People's Republic of China gi hanagi President Comrade Jiang Zemin na lekhidabada Communist Party of India Marxist Manipur State Committee na awaba phongdorakle. Masagi sahi marifutara taruk sukraba luchingba asi China amadi party ki damang achauba thaudang kaya lauramba luchingba amani. Mahang na lekhidabada CPIM Manipur State Committee na minute ani tumina leptuna awaba phongdoktuna lekhidrabagi mafamda ikai khumnaba utki haina CPIM Manipur State Committee ki Secretary Khetrimeyum Santana thokpa cherol aman hairi. Thobal District ki Lilong Makha Lekai da leiba Haureibi Makha Lekai High Madrasa gi watuna leriba oja hapiyu haiba dabida ngasi Pangal Students Organization PSO na school so lonsinduna khongjeng jengsinkre. Hiram asigi matangda PSO gi General Secretary Imran Khan na paumising da phongdorakpada Haureibi Makha Lekai High Madrasa asi hiram khudingda awatpada na thallaba mahiloisang ama oire. Ojagi awatpa leiba amadi mapungfa na mahiroi sing na mahitamba phangdabagi awabasing Mari lenaba singda tangkak ahumlak thokna Pangal Students Organization PSO Manipur na khanghanduna menkhatpinaba matam su pikre November tha loiba fawbada awatpa oja sing hapiduna Mahiroi singda matik chana mahitamba phanghanbiyu haijakibani adubu ngasi fawbada paliba lengak asina khangsin usinadana leiba asi yamna laibak thibani Class 1 dagi 10 fawba leiba school asida supnagi oja tara rom khaktana angang singda mahitakpi tambiba asi yamna maung tadaba amani Kunai ama sembada khwaidagi maru oi haina khanariba asi education ni adubu ngasi lengak asina education da thawoi wawoi dabagi mami tarakpa asi laibak thibani masina kunai asi maning halaknabagi achawa masak amani loinana ngasi di education department asi mathau tawdaba adugumlaba department amani haibada haimanba thokloi Maram aduna ngasi mahiroi singna hauriba ihau asi tasinadana adum leibanadi kunai asi maning halagpa natana upay leiroi atuba matamda ngasigi paliba lengak asina awatpa oja thabiraktuna mahiroi singbu ningthina larik tamba phanghanbiu amadi school gi infrastructure singi yengsinbiduna matik chaba adugumlaba quality education phanghanbiu haina mari lenaba Manipur lengaki authority ki puning chingsilakli
United Committee Manipur UCM Agriculture Department amadi Horticulture Department na kusamnaduna paring naina chatharakpa chinjak tamipal tangdaba haiba wakhalonda yumpham oiba one-day farmers training program lamlongai yang khongnung lairimbi sanglenda pangthokre. Thoramga mari lenana UCM gi President Joychandra konthaujamna haikibada handak chahi gi oina kumgi nong marang kaina chudabana maram oiraga chahi khudingi thokpa phaukthoktagi handakna yamna hanthana thokpana maram oiraga laumi sing wabana kokta khud hamnare lau panba amadi yaiba matamda changliba senfam sing mahut hanjinba ngamnadre laumi sing gi awaba kharada oirabasu koknanaba poinu laurok loikibagi hangduna leiriba laufam khuding ningtham maru marang thahanaba laumi sing da piba yaba maru marang khudingmak leingakna matam lauduna fanghangani haina lakthokre leingakna haidokhiba wafam adu chinga khudka manana thabak oina onthoknaba hotnafam thoi ningtham maru marang leingakna matam chana piragasu tangai fadana ising yaudana ahangba labuk sing sanghanduna pothok puthokpa ngamloi maram aduna Manipur da cheliba turel sing amadi ising yoksallaga leriba pukri sing amadi ising singkhatuna sizinaba mathau tai masisu leingakna yengsinba mathau tai maru aina Manipur gi lawfam singda ising marang kaina phangba yaribasi Loktak Lift Irrigation Project asisu amani aduga project asigi ising chingnaba pump amadi electric transformer na chingba mamangi matamda yadaba adusu ngasigi leingakna semjinkhre hauzik Loktak Lift Irrigation ising chingba leptuna leriba asi laurok tha loikhrabanina amuk chingkhatuna hawanba tangai fade athuba matamda leingakna minyeng changhallaga LLI pump sing mathau tawhanduna maru oiba Imphal Main Canal Imphal Low Canal amadi Bisnupur district ta leiriba canal sing asida ising thaduna makhatana labuk singda ising fanghanduna ningtham mahi marung sing paksana thaduna marang kaina pothok puthoktuna chinjakta mipan tangdaba iramdam ama ohensi haiki Major General Gagandipu Awang Nongpok Region gi nauna Additional Director General ADZ oina thau punaba khankhre Gagandip Sainik School Kunjapurada tamlakpa mahairoi ama oibaga loinana National Defense Academy Pune pass out amasuni kumja English amaga chamapan marifutara mathoida Jat Regimenta Commission Tauraba Matung Counter Insurgency Operations High Altitude Areas amadi Mountain Brigade ki Counter Insurgency Operation Kyada Battalion ki Command Taurakhiba Senior Officer amani Manipur State Legal Services Authority ki Makhada District Legal Services Authority Chandel na sinduda Fundamental Rights and Duties of an Indian Citizen haiba themda ASEM bagi changdamnaba ama pangthokre Constitution Week ki saruk ama oina ngasi Tengnopal District ki Tera 5 Village ta pangthokhiba thorom aduda tongan ba school gi mahairoi kayana saruk yakhi Mamang thagi tang kun taruk tagi hayeng fawba chathagadaba National Constitution Week kamari lenana pangthokhiba thorom aduda makok mathang takhraba mahairoi singda mana mathum singsu yenthokhi Tha asigi tarani thoida pangthokadauriba nupi lal numit kamari lenana Women Association for Socio-Economic Development WASDE Vihina Sinduna State Level Open Recitation Competition ama pangthokadauri Hariba competition asida sarugyaningba singna nubilalda saithaba sairengi namthoklaba copy ama lakliba tangnipan fawbada Palace Gate laiba WASDE Vihigi loisangda iholakna ba khanglakli competition asigi damak desa mayai loisangdagi form lauraba yargani loidena akupa marol gi damak 9366369588 9366711721 amasung 9366332009 da contact tawbirakpa yagani haina WASDE Vihigi Secretary na ngasi thokpa cherol amana khangalakli Anemia Mukta Bharat campaign gi makhada the Taste Treat and Talk T3 haiba camp asi Thoubal district ki Tentha multi complex ta hodokre Chief Medical Officer Dr. Y. Nopul Singh, Dr. K. Biota Devi, District Nodal Officer, Anemia Mukta Bharat, Thoubal Amadi, C.H. Basanta Singh, District Program Manager na chingba na maru oiba, mithung sing oina sarug yadu na haudokiba thorom aduda. Nodal Officer Dr. K. Biota na Anemia Mukta Bharat campaign matangda, nungi oiba warol miyam da piki. Chief Medical Officer Dr. Y. Nokul Singh na healthcare staff sing na sathariba, health camp sing amadi, door-to-door screening tauriba asida miyam na mating pangbinaba appeal tawki.
लोइनना चाही कांगलुप सिंगदा इवातपगी लेना एनीमिया ना नारीबा सिंग थेंगननाबा डिस्ट्रिक्ट असिदा कैंपेन असी हौदोकपने हारिबा कैंपेन असिगी मनुंगदा हेमोग्लोबिन गी चांग ओलबा मतुंग मदुगी मतुंग इना लाइंग जथबा IFA सप्लीमेंटेशन पीबा अमदी तेल हिदाक ना चिंगबा कया पिजबगी थबक पाखतकनी हाइरी ngasi haudopa numita district health society thobal na sinuda tentha HWC waitho HWC nungai amasung HWC khangapokta awareness program amadi screening camp pangthoki chatliba tha asigi manungda camp kun district asigi manungda pangthoknaba pandam thamli People's Action for National Democratic Movement pandamgi oina IPR secretary Niladaza Chingshubamgi khudye khudaktagi chanaragani Loinana Secretary Finance ki oina Rajen Khaidem ki khudyak chanaragani pandam na makhatana lauk thoraktriba fawba miyamdagi tengbang lobagi thabak lekhigani adum oinamak hanagi thabak thoram singdagi adumak pangthokani haina pandamgi President Yumnamcha Dilip Kumar na ngasi thokba cherol amana khangalakli District Prevention and Control Unit DAPCU Tamelong Silaga Manipur State AIDS Control Society Max Amadi National AIDS Control Organization NACO anina sponsor tawduna Tamelong dasu ngasi kuntra mari raksuba World AIDS Day gi tharam pangthoki CMO Office Complex Tamelong da pangthokiba tharam aduda athoiba mithunglen oina sarugyakiba SDO Tamelong S Imu Sana maitaina phungdokibada HIV AIDS laina gi matangda khanghanaba section khudingmaki kachin koya yaunaba awareness piba mathautai HIV AIDS na nahalaba singna sadaran gi punsi mahing hingduna chang naina amadi matam chan ART gi hidak chanaba pukning thawatke ngasi gi thoram aduda sarugyakiba Tamelongi DTO Dr. Guidyai Chu Kamaina laina asigi matangda awareness kaya piba galunina AIDS na naraba sing TBZ laina na narakpa yabagi chang wangbana chang naina hidak langthak chanaba appeal tawki CMO Tamelong Dr. Z Maja Chungluna Tamelong District ki HIV AIDS na sokhalaba singi status miyam da khanghanbaga loinina miyoi chamaga kunthra nipan HIV na songhanbagi manungda miyoi chamaga kunthra mathoiti chang naina ART chari aduga miyoi taret amana makhoiga paw faungnaba ngamkidre United Nations gi Sustainable Development Goals ki makhada Lakliba kumza ing lising aniga kuntra fawbada hariba laina asi muthatnaba pandam thamle masigi matung ina district asigi mi singi sada marifutara laina asigi test tawthoknaba pandam thamli haiki laina asina naraba singbu manadaba mediang na yengbana HIV test tawthokpagi chang hanthali maram asina miyamna makhoibu manaba mediang da yengnaba appeal tawki hauzik aten break ama thamjare Manipur da agri entrepreneurs based in a basket Pukai agri business none banana company na chingba kaya semkalaba matung program asi hauzik Manipur ge agri entrepreneur ainingba mipum khuding maktagi application kaujari Manipur ge district pumna mak cover tawjagani training pigani amadi khangal aba entrepreneur singda business pilot tawnana ba grant ke mateng supijagani business idea or model bo wahi chamanga dagi tadana ithoklaga apply tobiyo Ekhoi email address contact@malkkfoundation.org Hena akupa marol ke damak 8974478068 te contact tobiyo Electric laktabana maram oiduna asabi ising phanglor haibi nungsa thiningai leitraba Thompson solar water heater Contact number 9612391300 and 9862669522. Aikhoigi address Hairangwaidong Ithamja Karong Impal West. Sari makhataba pau pisari. Numitarani chupna chathakadaba Nagaland ge Hornbill Festival English aniga kunithoy ngasi haudokre. Naga Heritage Village Kisamada Chathagadoriba Festival Asida Vice President Jagdev Dhankar na athoiba mithunglen oina sarugyaduna haudokke. Kisama hariba mafam asi Nagaland gi konung Kohima dagi kilometer tarani thoi chatlaga leiba khungang amane Tourism Department ki Deputy Director Kakiye Ayemina numitarani Chathagadoriba Festival asida miyamna Naga Furup ki Nat amadi Nagaland gi top topa magun sing uba fangani haina phongdorakle. Festival asigi apunba stall chamaga kuntrani thoigi manungda stall chamade micro small and medium enterprises MSME gi oibaga loinena
stall kuntra nithoi na temporary stall oina stall sing oidi numit tarani asida Hornbill Music Festival, Photo Fest, Fashion Shows, Adventure Sports, Nut Carnival, Hortiscape na chingba pangthokani. Prime Minister Narendra Modi na Mahairoi Singh mama mapa oiba Singh amadi oja Singh na pariksa pe charcha English aniga kul humdoi ga mari lenena pangthokadaba nungairaba thoram Singh da sarugya ba bartan tawrakli. Mahairoi Singh gidamak awaba leitaba akoiba ama aikhoi khudingmak na sembiba mathau tai haina PM na pauzelakli. Prime Minister Narendra Modi na ngasi Nagaland gi Hongfu Suba Statehood Day numita lakpada state adugi miyam da yafa paujel pirakli. Nagaland miyam gi hotnaba kanba thauna leiba amadi mahusaga naknaba leiba haibagi chawna mami tariba natpu India pumba na chawthoksai haina Modi na tweet tarakli. PM Modi na lakadoriba chahi singdasu Nagaland state asina hena mai pakpa oirasanu haina fongdorakli. Panba yabadi kumja Inglising amaga chamapan hopfu humdoi gi December amada Nagaland asi India gi tarataruk suba state oikibane. State level statehood ki thoram Civil Secretariat Plaza da Chief Minister Nephew Rio na miyam da wangang duna pangthoki. Sanabagi pau thamjari. Manipur University ki oiba nupi kangluki recurve amadi compound archery ki team semnaba trial selection pangthuklagani. Trial selection asi tha asigi tang tara nithoi gi ayuk pung tara mathoi tabada Kumal Lampak Sports Complex ki NSA complex da pangthuklagani. Manipur University Inter-College Tournament yaithokhiba maramna sarugyaba ngamkidraba archer singi maraktagi college amadi institute singna archer ani khanduna tha asigi tara mathoida pangthokadoriba trial selection asi sarugyanaba MUSC gi secretary na thadorakpa cherol amana khanglakli. Thangta Federation of India gi mityang makhada Huyel Lalong Thangta Association Manipur na sinduna Manipur yauna mapalam gi team kun puna team kun mathoi gi sanaroi chahum kuntra mari na saruk yaraga ngasi Kumal Lampak Indoor Stadium da kunipan suba National Junior Thangta Championship hawdokre. Championship asi hawdokpagi thoramda International Awardee Hais Ibotombi Khuman World Thangta Federation gi President Huidrom Prem Kumar Desam gi founder Romesh Laishram amadi Kangla Mai gi President Ima Yumnam Leirik Leimana athoiba Mithunglen Singh oiki. Thoramgi warol piraduna International Awardee Hais Ibotombi na hai Thangta masana asi Khelo India da yawraduna masida medal loba ngamkhraba Tamil Nadu gi sanaroi singda state adugi lengakna government ki thabakta natana recognition piriba adubu masana asigi haurakfam oiriba Manipur dadi lengang incentive pibada natana recognition pidri masi laibak thibani State asigi masana asibu India gi state singda masak khanglaga Manipur lengakna yengsinba walibasi laibak thibani. Manipur Veteran Cricket Association na sinduna hawkiba November thagi tang kunipan amadi kunmapan da pangthokiba player transfer da punna sanaroi taramathoy da apply tawrakhi. Transfer aduda Oscar Pauna Bazar dagi L Aswini Kumar N Debkanta M Thomas G Rakesh Bizoy RK Kennedy amadi Kapur ahong sambamna Kongba Cricket Club ki damak apply tawrakhi. JM Kagempali dagi Konjengbam Sasikumar na YPHSU lalambungi damag apply tawrakhi. Aribam Homesor Sarma amadi Syed Muzibu Rahman na Model Club Chinga Makhagi damag apply tawrakhi. Cyclone Thangmaybangi M Thoithoy na Napsa Nambul Mapal gi damag transfer apply tawrakhi. Argentina, Poland, Australia amadi France round of 16 changkre FIFA World Cup Englising aniga kuni thoigi ngasi ayuk angan beda sanakiba match ta Argentina na Poland bu panjal ani sinoda maithiba pikre. Mexico na Saudi Arabia bu panjal ani amada maithiba pikhe. Ngarang sanakiba match ta Tunisia na France bu panjal ama sinoda maithiba pikhiba galoinana Australia na Denmark bu ama sinoda maithiba pikhe. Ngasi makhata na sanagada ba match ta Croatia ga Belgium ga Canada ga Morocco ga India gi pungfamda numidang pung nipan makai taba matamda tongan ba stadium da lamba tawnaragani. Ahing nongyay pung taran nitoy makai tabda Costa Rica ga Germany ga lamba tawgani. Chap manaba pungfamda Japan ga Spain ga lamba tawnaragani.
Humdrataruk Suba National Football Championship for Santos Trophy da sarug yanaba Manipur gi Santos Trophy team semnaba trial selection kam coaching da sarug yanaba sanaroi singi ming lakthokle All Manipur Football Association gi General Secretary na thadorakpa Cherol Amada tongan ba state singi club singdagi sanaroi marfu humdoina trial kam coaching asi sarug yanaba khanbani Khallaba sanaroi singna tha asigi marigi ayuk pung nipan taba matamda masa masagi kids singa loinana lamlong thokkhong artificial turf ground da amfagi technical committee da report tawna ba khangalakle Khumukcham Joy Kisan gi sponsor makhada All Manipur Football Association asinduna haukiba August kundagi team taramapana group anida sarug yarga satharakliba Khumukcham inausa Sing Memorial Taramanga Suba Manipur State League King asi lamlong thongkong artificial turf ground sanakiba ahanba semi-final match amada Klasa kainaw na ki IYC Khetri Iril Mapalbu goal mari anida maithiba pikre Match asi sanakiba team anina match ki piba minute loiba fawbada goal amamam chanaduna draw oiki Final result khangnaba kauna penalty shootout ta Klasa kainaw na goal ahum chanki ki IYC Khetri Iril Mapal na goal ama chanki Match asigi apiba minute laukthokibada ki IYC ki amata ngairaba goal na SK Jimna match ki minute ni panchatpada chanki Klasa gi amata ngairaba goal na N Momocha na match ki minute kuntaruk chatpada chanki Penalty shootout ta Klasa gi goal ahum adu N Momocha KH Johen amadi S Dana Chandrana chanki ki IYC ki amata ngai khiba goal na N Romen na chanki Match asi mai pakraba team Klasa FC kaino final changkre tha asigi ahumda league asigi anishuba semi final match SU Sagolban amadi Rao Larigeng Bamlaikai ga sanaragani Ngasi no magi oiba ingasagi pau pizari Ngasi Manipurda khwaidagi sabagi chang Celsius degree 19.1 oikibaga loinena khwaidagi ingbagi chang na Celsius degree 38.6 oiki nungsita yawba ising manilgi chang na ayukta sada 49 oiki nungtildana sada 95 oiki aroibada maroiba pa amuka hana thamjari Lamdam asida HIV/AIDS na nahandana ba amadi leina asina maram oiraga mi sibagi changsada sino ohenna ba hotnari haina Chief Minister Nongthomam Birena phongdokre Health Minister Dr. Sapam Ranjan na miyam gi oiba khongchat amalam thaduna World AIDS Day gi thoram pangthokre Amadi Bisnupur District ki Kumbi Police Station gi manung chanba tera khong thawba laikai da nupi ama mapuroi bana nungthang na thomduna hatkre Ngasigi oina IS News na pizaba Manipuri pang matang sa loizere miding tabir pa khwaipam na mapujusi asem na kurumsari.